मैम मोई सीट कितना है मैम मोई सीट कितना Hello guys, see the sing theory. Koi mong je ya si na da kui le ko. Duna sing kha theory. Sing na chak thong na bani na lai ra ni na ko. Sing wa ya de ba. Na sing kha chal ge. Shingchanba jen han wire gi makha da u hogolak pa sing do yan that pa ne ko wire de thing da na ba adugi dugi yan thalam jaga do kang ne pa ko u jing do kha chal sai sai ga mana video nam din ni ma di haji kan ya thi ba ko ya thi ba maram video tongan am samjara ke le si waiting set sama kada si car puduna si waiting set le ko si maka phage si wire chat pa Shina Muslim longi khunda taba keno ne ko men wire ne ba do theng da na ba yan that pa ujing do adu kange ado lem no mang ide sarukti sak or je thong cha hawon phain Sido bad thing and in tàu cái ăn thật bên này xí này xí cho chân ghé xinh xe lâm bi mà lì nhưng mà thật là ca đom là ca nó ca ít chờ làm bao nhiêu ha lambi mathakta lay sima mathakta lay lambi sing sile mang je sar sanjan hawo na patra me to wa bro wa hojikti lau matam je loiram ni na sang aman udre tam ji nang do nan thagar ke video de ne sak yam phajarami ka hayo akol na takham do sak yam phajarami aina ei nakta lagi ni ha chumra chume ayo chume ei nakta laibe ngau ni da sak ka phaja thok ni da adu da ga lairamadi sak ka phaja ga lairi sing mapun ani muk chan ngai lai bja yeng ha da di sing chan haura ge ko sikino ai do thaba mu chat ne thaba mu chat tho dai ne aduna sida matam mang pura lai gi de ya de yeng achi sing chan ma haura ge Liam huji ai nupa se sing thek pa ho kre
ꯑꯩꯗ ꯐꯝꯃ ꯉꯥꯏꯔꯤꯅꯦꯕꯀꯣ ꯂꯥꯏꯔꯖꯔꯁꯨ ꯃꯥꯅ ꯅꯨꯄꯤꯗ ꯁꯤꯡ ꯀꯔꯤ ꯀꯔꯥ ꯌꯥꯟꯍꯟꯕꯗꯤ ꯇꯧꯗꯦꯕ ꯃꯥꯅ ꯉꯛꯇ ꯌꯥꯜꯂꯒ ꯄꯨꯕ ꯈꯛꯇꯅꯦꯕ ꯄꯨꯕꯗꯨꯁꯨ ꯈꯤꯇꯪꯗꯅꯦꯕ ꯑꯩꯈꯣꯏꯅ ꯄꯨꯔꯤꯁꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯣ ꯂꯥꯏꯔꯖꯔꯁꯨ ꯋꯥꯈꯜ ꯃꯥꯟꯅꯅ ꯍꯤꯡꯉꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯣꯏꯅꯤ ꯃꯌꯥꯝ ꯑꯁꯤꯁꯦ ꯂꯣꯏꯅ ꯀꯔꯤ ꯁꯤꯁꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯂꯧꯈꯠꯇꯣꯏꯅꯦꯕ ꯁꯤ ꯃꯆꯥ ꯃꯆꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯗꯤ ꯑꯌꯨꯛ ꯑꯗꯨꯝ ꯆꯠꯂꯦꯕꯀꯣ ꯅꯨꯡꯊꯤꯟꯗꯗꯤ ꯃꯣꯏ ꯊꯕꯛ ꯂꯣꯏ ꯆꯠꯅꯕꯅꯤꯅ ꯑꯌꯨꯛꯇ ꯑꯣꯏꯅ ꯆꯠꯂꯦꯕ ꯏꯕꯥꯅꯤꯁꯦ ꯑꯁꯤ ꯅꯥꯀꯟꯗꯒꯤꯗꯣ ꯂꯣꯏꯔꯛꯑꯕꯅꯦꯕ ꯂꯣꯏꯔꯒ ꯁꯤꯗ ꯑꯃꯨꯛ ꯌꯧꯁꯤꯜꯂꯛꯑꯦ ꯌꯥꯝ ꯉꯝꯃꯦ ꯇꯣ ꯑꯥꯗ ꯃꯈꯥꯗꯒ ꯇꯨꯔꯗꯤ ꯈꯥꯝꯕꯒꯤ ꯑꯁꯥ ꯂꯩꯇꯦ ꯀꯨꯗ꯭ꯔꯣꯡ ꯇꯨꯔꯗꯤ ꯄꯥꯡꯒꯟꯒꯤ ꯌꯨꯝ ꯅꯥꯀꯟꯗ ꯇꯥꯒꯗꯕ ꯉꯥꯛꯇ ꯉꯥꯏꯔꯦ ꯁꯤꯡ ꯌꯥꯟꯕꯁꯦ ꯀꯃꯥꯏꯅ ꯇꯧꯕ꯭ꯔꯣ ꯑꯌꯨꯛꯇ ꯌꯥꯟꯕꯅꯤꯅ ꯑꯌꯨꯛꯀꯤ ꯁꯥꯖꯦꯜꯅꯤꯅ ꯑꯦꯛꯁꯔꯁꯥꯏꯖ ꯑꯃꯅꯤ ꯁꯤꯗꯤ one kind of exercise ꯏꯁꯥꯁꯤꯡꯁꯦ ꯆꯟꯖꯜꯂꯗꯤ ꯀꯥꯟꯅꯩꯉꯣ ꯎꯆꯥꯟꯁꯤꯡꯁꯦꯀꯣ ꯁꯤꯡꯁꯦ ꯃꯩ ꯍꯧꯒꯠꯄ ꯀꯥꯟꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯨꯡ ꯆꯥꯒꯀꯣ ꯂꯣꯏꯕꯁꯨ ꯌꯥꯝ ꯊꯨꯕ ꯍꯥꯏꯇꯥꯔꯦ ꯈꯪꯍꯧꯗꯦ ꯅꯨꯡꯇꯤꯒꯤ ꯆꯜꯂꯤꯅꯦꯕꯀꯣ ꯑꯗꯨ ꯐꯥꯎꯕ ꯂꯣꯏꯕ ꯈꯪꯍꯧꯗꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯑꯃꯅ ꯃꯣꯏꯗꯤ ꯌꯥꯝ ꯆꯥꯛꯄꯅꯤꯅ ꯎꯍꯧꯗꯦꯕ ꯑꯇꯣꯞꯄ ꯎꯆꯥꯟ ꯅꯠꯇꯕ ꯑꯣꯏꯔꯗꯤ ꯈꯔ ꯈꯥꯡꯉꯦ ꯁꯤꯡ ꯈꯤꯇꯪꯗꯤ ꯌꯥꯝꯂꯛꯑꯦ ꯃꯌꯥꯝꯇꯨ ꯃꯤ ꯑꯃꯒꯤ ꯆꯥꯡꯗꯤ ꯀꯣꯟꯅꯔꯝꯃꯅꯤ ꯍꯧꯖꯤꯛ ꯑꯗꯨ ꯃꯤ ꯑꯃꯒꯤ ꯋꯥꯠꯂꯤ ꯃꯤ ꯑꯃꯒꯤ ꯍꯧꯖꯤꯛ ꯀꯟꯅ ꯍꯣꯠꯅꯔꯤ ꯎꯆꯥꯟ ꯉꯥꯛꯇꯅꯤ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯇꯣꯞꯄ ꯎꯒ ꯑꯃꯠꯇ ꯎꯗꯦ ꯌꯥꯗ 와브로 깐나 하여 와디에 그 와바지에 얘가 소발 ꯅꯪꯅ ꯅꯥꯛꯇ ꯂꯩꯔꯗꯤ ꯀꯩꯗꯧꯕꯩ ꯋꯥꯔꯤꯕ ꯀꯩꯗꯧꯕꯩ ꯋꯥꯗꯣꯏꯕ ꯑꯗꯨꯏꯅꯦ ꯅꯪ ꯑꯩꯅ ꯐꯨꯔꯛꯏ ꯈꯪꯉꯦꯅ ꯑꯗꯨꯅꯅꯦ ꯅꯪ ꯑꯁꯤꯗꯤ ꯕꯌꯥ ꯅꯣꯏ ꯃꯤꯠꯇ ꯁꯛ ꯊꯤꯖꯔꯁꯨ ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯃꯤꯠꯇꯗꯤ ꯁꯅꯥꯒꯨꯝꯕꯅꯤ ꯗꯥꯏꯃꯟꯒꯨꯝꯕꯅꯤ ꯑꯩꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯑꯩꯁꯨ ꯉꯥꯏꯔꯦ ꯅꯣꯏ ꯃꯤꯠꯇ ꯑꯩ ꯅꯨꯄꯥꯁꯦ ꯊꯤꯖꯔꯁꯨ ꯑꯩ ꯃꯤꯠꯇꯗꯤ ꯐꯖꯩ ꯍꯥꯏꯗꯤ ꯅꯨꯡꯁꯤꯌꯦꯕ
ꯍꯧꯖꯤꯛꯐꯥꯎꯕꯗ ꯔꯥꯁꯤ ꯑꯃ ꯌꯥꯎꯋꯦꯕ ꯑꯩ ꯃꯤꯠꯇꯗꯤ ꯃꯌꯥꯝꯒꯤ ꯃꯤꯠꯇꯁꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯪꯉꯨꯗꯅ ꯃꯌꯥꯝꯒꯤ ꯃꯤꯠꯇꯁꯨ ꯅꯣꯏ ꯍꯤꯔꯣꯏꯟ ꯅꯣꯏ ꯍꯤꯔꯣ ꯑꯩꯈꯣꯏꯒꯤ ꯀꯔꯝꯍꯥꯏꯅ ꯍꯥꯏꯅꯤ ꯅꯣꯏ ꯁꯥꯏꯗ ꯀꯣꯠꯇꯣꯏꯅꯗꯨ ꯍꯦꯡꯈ꯭ꯔꯣ ꯅꯣꯏ ꯁꯥꯏꯗꯣ ꯀꯩꯀꯩ ꯔꯥꯁꯤ ꯆꯦꯟꯒꯦ ꯌꯦꯡꯕꯗ ꯍꯥꯏꯌꯣ ꯅꯣꯏ ꯁꯥꯏꯗ ꯀꯔꯤ ꯔꯥꯁꯤ ꯆꯦꯟꯒꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟꯗ ꯍꯥꯏꯔꯝꯃꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯒꯤꯒ ꯃꯥꯟꯅꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯌꯥꯝ ꯑꯁꯣꯟꯕ ꯃꯤꯗ ꯂꯩꯅ ꯁꯨꯔꯛꯇꯤ ꯑꯩ ꯅꯨꯄꯥꯒꯨꯝꯅ ꯅꯣꯏꯕ ꯃꯤꯗ ꯂꯩ ꯑꯁꯣꯟꯕ ꯃꯤꯗꯤ ꯑꯩ ꯋꯥꯈꯟꯗꯅꯦꯕꯀꯣ ꯑꯩꯕꯨ ꯊꯥꯛꯄ ꯉꯝꯃꯣꯏ ꯁꯤꯅꯤ ꯑꯩ ꯋꯥꯈꯟꯗ ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯄꯥꯗꯤꯇꯣ ꯑꯩꯈꯣই ꯅꯨꯄꯥꯗꯤ ꯃꯁꯥꯁꯨ ꯐꯔꯒ ꯃꯤꯗꯤ ꯅꯨꯄꯥ ꯃꯊꯟꯇ ꯑꯣꯏꯔꯁꯨ ꯃꯤꯗꯤ ꯊꯕꯛ ꯁꯨꯕ ꯌꯥꯝ ꯇꯟꯕ ꯃꯤꯒꯨꯝꯕ ꯃꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯤꯒꯨꯝꯕꯁꯨ ꯂꯩꯌꯦꯕ ꯅꯨꯄꯥ ꯃꯊꯟꯇ ꯑꯣꯏꯕ ꯈꯣꯏꯗꯣ ꯑꯗꯣ ꯑꯩ ꯅꯨꯄꯥꯗꯤ ꯂꯣꯏꯅ ꯍꯩꯌꯦꯀꯣ ꯊꯕꯛ ꯂꯣꯏꯅ ꯍꯩꯌꯦꯀꯣ ꯃꯥꯗꯤ ꯑꯗꯨꯅ ꯑꯩꯗꯤ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏ ꯃꯌꯥꯝ ꯂꯩꯌꯦꯕ ꯃꯥꯗꯤ ꯅꯨꯄꯥ ꯃꯊꯟꯇꯅꯤ ꯍꯥꯏꯔꯒ ꯀꯦꯊꯣꯛꯄ ꯀꯔꯤꯁꯨ ꯇꯧꯗꯦꯕ ꯕꯕꯥ ꯈꯣꯏ ꯃꯃꯥ ꯈꯣꯏꯒꯤ ꯊꯕꯛꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯇꯧꯋꯦꯕ ꯃꯥꯗꯤ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯇꯦꯕ ꯁꯤꯅꯦꯗ ꯃꯒꯨꯜ ꯍꯥꯏꯁꯦ ꯁꯤꯒꯨꯝꯕ ꯅꯨꯄꯥꯗ ꯊꯤꯔ ꯂꯩꯒꯗꯧꯕ ꯄꯩꯁꯥ ꯃꯌꯥꯝ ꯄꯥꯏꯔꯒꯁꯨ ꯋꯥꯈꯜ ꯃꯣꯠ ꯆꯨꯅꯗ꯭ꯔꯗꯤ ꯌꯥꯝ ꯀꯥꯟꯅꯗꯦꯕ ꯃꯌꯥꯝ ꯁꯤꯅꯤ ꯄꯩꯁꯥ ꯄꯥꯏꯕꯁꯨ ꯌꯥꯝꯅ ꯌꯦꯡꯂꯨꯅꯨ ꯂꯩꯁꯥꯕꯤꯁꯦ ꯇꯨꯡꯗ ꯁꯣꯏꯖꯅꯤ ꯃꯄꯨꯟ ꯁꯤꯅ ꯑꯩ ꯂꯩꯔꯦ ꯃꯥꯒꯤ ꯁꯤꯗ ꯃꯆꯥꯁꯦ ꯁꯤꯗ ꯑꯆꯧꯕ ꯌꯥꯎꯗꯤ ꯁꯤ ꯍꯥꯞꯆꯟꯒꯗꯣꯏꯅꯤ ꯃꯄꯨꯟ ꯑꯅꯤ ꯁꯨꯔꯦ ꯉꯁꯤꯒꯤꯗꯤ ꯌꯥꯔꯦ ꯍꯌꯦꯡ ꯑꯌꯨꯛ ꯑꯃꯨꯛ ꯑꯌꯨꯛꯇ ꯉꯥꯏꯍꯥꯛ ꯀꯩꯅꯣ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯒꯤꯀꯣ ꯑꯦꯛꯁꯔꯁꯥꯏꯁ ꯑꯣꯏꯅ ꯑꯗꯨꯝ ꯍꯨꯃꯥꯡ ꯊꯣꯛꯇ꯭ꯔꯁꯨ ꯈꯨꯠ ꯁꯥꯁꯦ ꯄꯪꯊꯗꯅꯕ ꯁꯤꯡ ꯌꯥꯟꯕ ꯈꯣꯠꯄ ꯇꯧꯕꯗꯣ ꯈꯔ ꯐꯩ ꯑꯗꯨꯝ ꯈꯔ ꯅꯨꯡꯉꯥꯏ ꯑꯌꯨꯛꯇ ꯈꯔ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯁꯤꯡꯗꯤ ꯆꯟꯗꯧ ꯃꯌꯥꯝ ꯂꯩꯔꯤꯗ ꯁꯤ ꯃꯊꯛꯇ ꯆꯦꯜꯂꯤꯕ ꯋꯥꯌꯔꯁꯦ HD ꯋꯥꯌꯔꯅꯦꯕꯀꯣ ꯁꯤ ꯋꯥꯌꯔꯒꯤ ꯃꯄꯥꯗ ꯀꯥꯔꯛꯄꯁꯤꯡꯁꯤꯗꯤ ꯂꯣꯏ ꯌꯥꯟꯊꯠꯇꯣꯏꯅꯦ ꯁꯤ ꯀꯩꯅꯣ ꯊꯦꯡꯀꯥꯟꯗ ꯋꯥꯌꯔꯁꯦ ꯇꯠꯄ ꯈꯣꯠꯄ ꯍꯥꯏꯗꯤ ꯀꯔꯦꯟ ꯂꯩꯕ ꯈꯣꯠꯄ ꯇꯧꯕꯒꯤꯅꯤꯅꯀꯣ ꯃꯩ ꯆꯥꯛꯄ ꯈꯣꯠꯄ ꯊꯣꯛꯑꯦꯕ ꯑꯗꯨꯅ ꯆꯤꯡꯗꯅꯤꯅ ꯂꯥꯃꯩꯁꯨ ꯍꯥꯏꯗꯤ ꯁꯤꯗ ꯎ ꯐꯩꯖꯤꯜꯂꯒ ꯃꯩ ꯊꯣꯛꯈ꯭ꯔꯗꯤ ꯂꯥꯃꯩ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯅꯤ ꯂꯥꯃꯩ ꯆꯥꯛꯑꯅꯤ ꯐꯔꯛ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯀꯛꯄ ꯈꯣꯠꯄꯁꯤ ꯈꯔ ꯊꯦꯡꯕ ꯈꯣꯠꯄꯁꯦ ꯌꯦꯡꯁꯤꯟꯗ꯭ꯔꯗꯤ ꯐꯔꯛ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏꯁꯨ ꯋꯥꯏꯗꯅ ꯃꯩ ꯆꯥꯛꯈ꯭ꯔꯅꯤ ꯑꯃꯨꯛ ꯃꯩ ꯆꯥꯛꯄ ꯃꯇꯝꯗ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯃꯤꯈꯩ ꯂꯣꯏ ꯊꯣꯛꯂꯛꯑꯒ ꯁꯤ ꯆꯥꯛꯂꯛꯏꯕ ꯃꯥꯏꯀꯩꯗꯣ ꯁꯨꯝ ꯌꯨꯝꯂꯣꯝꯗ ꯌꯧꯔꯛꯇꯅꯕꯅ ꯑꯃꯨꯛ ꯃꯨꯊꯠꯄ ꯍꯣꯠꯅꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯁꯨ ꯋꯥꯏꯑꯦꯕ ꯑꯗꯨꯒꯨꯝꯕꯗꯣ ꯊꯣꯛꯑꯗꯤ ꯍꯥꯏꯕꯩ ꯋꯥꯅꯦꯕꯀꯣ ꯊꯣꯛꯄꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯋꯥꯏ ꯑꯗꯨꯅ ꯁꯤꯁꯤꯗꯤ ꯃꯨꯁꯂꯤꯝ ꯏꯆꯤꯟ ꯏꯅꯥꯎꯈꯣꯏ ꯂꯥꯛꯑꯒ ꯌꯥꯟꯊꯠꯂꯝꯕꯅꯦꯕꯀꯣ ꯁꯤ ꯖꯒꯥꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯈꯔ ꯌꯥꯟꯕꯁꯨ ꯌꯥꯎꯋꯤ
ꯑꯗꯒꯤ ꯃꯄꯨꯟꯗꯤ ꯁꯨꯔꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯎꯗꯣ ꯃꯁꯥꯁꯤꯡꯗꯣ ꯃꯩ ꯊꯥꯕ ꯌꯥꯔꯤꯕꯅꯤꯅ ꯆꯟꯖꯟꯍꯧꯔꯗꯤ ꯈꯔ ꯐꯩꯗꯅ ꯑꯩꯈꯣꯏꯗꯤ ꯒ꯭ꯌꯥꯁꯅ ꯊꯣꯡꯕꯁꯨ ꯅꯠꯇꯕꯅꯤꯅ ꯑꯗꯨꯒꯤ ꯎꯗꯣ ꯄꯠꯊꯗ꯭ꯔꯤꯉꯩꯗ ꯆꯟꯍꯧꯕꯅꯤꯗ ꯑꯩꯅ ꯆꯠꯂꯤꯕ ꯄꯔꯦꯡꯁꯦ ꯁꯤꯗ ꯁꯤ ꯃꯈꯥꯗ ꯁꯨꯝ ꯌꯥꯟꯗ꯭ꯔꯥ ꯁꯤ ꯃꯁꯥꯁꯤꯡꯗꯣ ꯁꯣꯝꯗ ꯍꯥꯏꯒꯠꯂꯦꯕ ꯑꯗꯨꯒꯤꯅꯦ ꯁꯨꯝ ꯃꯊꯛꯇ ꯍꯥꯏꯒꯠꯄꯒꯤꯀꯣ ꯑꯗꯒꯤ ꯍꯧꯖꯤꯛꯇꯤ ꯅꯣꯡꯖꯨ ꯊꯥꯁꯨ ꯂꯥꯛꯑꯅꯤꯀꯣ ꯂꯥꯛꯑꯕꯅꯤꯅ ꯁꯤꯡꯁꯦ ꯈꯔ ꯆꯟꯁꯤꯟꯗꯗꯤ ꯌꯥꯗ꯭ꯔꯦꯕ ꯑꯀꯪꯕꯁꯤꯡꯁꯦ ꯑꯀꯪꯕ ꯆꯪꯁꯤꯜꯂꯒ ꯐꯖꯅ ꯊꯝꯃꯒꯀꯣ ꯅꯣꯡꯖꯨ ꯊꯥꯗꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯨ ꯐꯔꯛ ꯌꯥꯝ ꯇꯥꯏꯗꯅ ꯁꯤꯡꯁꯨ ꯂꯣꯏ ꯆꯣꯠꯁꯟꯈ꯭ꯔꯗꯤ ꯑꯗꯨꯅ ꯆꯠꯄꯁꯦ ꯌꯥꯗ꯭ꯔꯦ ꯂꯥꯏꯔ ꯃꯆꯥꯗꯒꯤ ꯂꯥꯏꯔꯕ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯑꯝꯇ ꯄꯨꯟꯈꯤꯒꯦ ꯃꯌꯥꯝ ꯉꯝꯗꯨꯗꯕ ꯁꯤ ꯀꯩ ꯃꯔꯤꯅꯣ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯣ ꯊꯤ ꯐꯥꯏꯗꯁꯨ ꯊꯤ ꯃꯅꯝ ꯅꯝꯕ ꯃꯔꯤ ꯈꯪꯉꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯃꯅꯝꯁꯤꯗꯤ ꯐꯖꯔꯦ ꯌꯣꯡꯆꯥꯛ ꯃꯅꯝ ꯅꯝꯃꯦꯍꯦ तो चाहिए कर लगा खड़ा ꯌꯨꯝꯗ ꯊꯧꯔꯤꯁꯨ ꯄꯨꯔꯛꯇꯕ या कल नहीं चंग कल नहीं हिम्मत उनका या तो नहीं हाल तो दामो मैम कई थौरीनो हाबिरोको मोइनम नंबर थौरी सितो मरी दिसिनी मोइनम नंबर तो मैं हाय खंदम तो क्या है मो तक खबर तांग थौबनी क्रेसिने này có lim cái gì in có lim đó cái gì là cái cái kha bạc giấy lạc mà kì đây này bay thấm mà này ꯑꯁꯦꯡꯕꯗꯗꯤ ꯆꯥꯎꯋꯦꯕꯀꯣ ꯃꯦꯝꯇ ꯉꯝꯕꯒꯤ ꯍꯟꯊꯔꯛꯑꯦꯕ ꯑꯗꯨ ꯇꯥꯔꯗꯤ ꯁꯥꯡꯁꯦ ꯌꯥꯝ ꯁꯥꯡꯉꯦꯕꯀꯣ ꯃꯤ ꯑꯉꯝꯕ ꯄꯨꯕ ꯍꯥꯏꯗꯨꯅꯤ ꯌꯥꯝꯅ ꯄꯨꯔꯒ ꯈ꯭ꯋꯥꯡ ꯅꯥꯅꯕꯅꯤ ꯈꯤꯇꯪ ꯄꯨꯔꯒ ꯐꯩꯌꯦꯕꯀꯣ ꯑꯀꯟ ꯁꯥꯕꯗꯤ ꯑꯩꯈꯣꯏ ꯄꯥꯝꯖꯗ꯭ꯔꯦꯕ ꯅꯪꯒꯤꯗ ꯑꯩ ꯑꯀꯟꯕ ꯁꯥꯏꯁꯤꯅꯤ
ꯅꯠꯇꯦꯗ ꯃꯌꯥꯝꯅ ꯑꯗꯨ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄꯗꯣ ꯑꯃꯨꯛ ꯍꯥꯏꯔꯛꯀꯗꯕꯗꯣ ꯎꯔꯒ ꯃꯤ ꯃꯃꯥꯡꯗ ꯑꯀꯟ ꯁꯥꯔꯒ ꯌꯨꯝꯗ ꯅꯥꯍꯦꯔ ꯂꯩꯕꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯥꯝꯖꯗ꯭ꯔꯦ ꯑꯗꯨꯅ ꯅꯥꯍꯦꯗꯅꯕ ꯃꯆꯥ ꯃꯆꯥ ꯑꯣꯏꯅ ꯄꯨꯖꯔꯒꯦ ꯑꯩꯒꯤꯗ ꯍꯦꯗ ꯌꯥꯡꯒꯦꯕꯨ ꯑꯩꯒꯤꯗꯤ ꯃꯆꯥ ꯃꯆꯥꯗ ꯄꯨꯕꯅꯤ कई फिकम टूरिस्ट चेकअप जान बैटरी लो होती है मो हना काय Shingna nang puribda काय hural ribra pangandagi मैम मोइसित कितना है मैम मोइसित कितना सीधा पुल लिबा थोड़ी जो मैं नम बने ना को चित्ता हो रहा यार मैम यार ये मैं उधर है 여러가 저기 이미 열었고 어떤 가지 맞싸움이 나오네 시기면 딱 하도 선자기 비디오가 like comment share subscribe to 선별면 bye bye see you in next video Mai bông lên cả đây đã anh ăn nó tới hay là lo thì trên đây sẽ dừng nhau